ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯔꯥꯖꯅꯤꯇꯤ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅ NSNIMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 9 ꯑꯃꯗꯤ 10ꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯤꯇꯥꯟ ꯁꯔꯩꯈꯣꯡ ꯚꯤꯂꯦꯖꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯌꯨꯝꯃꯩ ꯊꯥꯗꯣꯛꯄꯒꯤ ꯔꯥꯖꯅꯤꯇꯤ ꯁꯤꯖꯤꯟꯅꯩ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯁꯣꯁꯤꯌꯦꯂꯤꯁꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗ ꯏꯁꯥꯛ ꯃꯨꯏꯕ NSNIMꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ NSNIMꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ ꯑꯃ ꯐꯨꯕ ꯆꯩꯕꯒꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃꯒꯤ ꯋꯥꯍꯧꯗ ꯑꯇꯝꯅꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯇꯥꯟꯒꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯔꯛꯇ꯭ꯔꯤ, ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯊꯧꯑꯣꯡꯕꯨꯁꯨ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤꯅ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯒꯚꯔꯟꯃꯦꯟꯠ ꯀ꯭ꯋꯥꯇꯔ ꯌꯥꯎꯅ ꯌꯨꯝꯊꯣꯡ 50 ꯍꯦꯟꯅ ꯁꯔꯩꯈꯣꯡ ꯚꯤꯂꯦꯖ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯂꯦꯞꯄ ꯎꯕ ꯐꯪꯕꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜ ꯈꯔꯅ ꯃꯁꯛ ꯂꯣꯠꯅꯕ ꯃꯥꯏꯊꯣꯡ ꯈꯨꯝꯖꯤꯜꯂꯒ ꯂꯦꯞꯄ ꯎꯕ ꯐꯪꯈꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯇꯨꯡꯗ ꯂꯦꯞꯂꯒ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯇꯒꯤ ꯒ꯭ꯔꯤꯟ ꯁꯤꯒꯅꯦꯜ ꯐꯪꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯔꯜꯗ ꯀꯨꯀꯤꯖꯧ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯀꯥꯎꯟꯁꯤꯜ WKZICꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯔꯛꯈꯤꯕ ꯋꯥꯐꯝꯕꯨꯁꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨꯁꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯦ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ Lm.Khouteꯒꯤ ꯌꯨꯝꯗ ꯊꯣꯝꯖꯤꯟꯈ꯭ꯔꯦ, ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯈ꯭ꯔꯦ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ BJP ꯇꯤꯀꯦꯠꯇ ꯚꯣꯠ ꯀꯥꯔꯛꯈꯤꯕ ꯀꯨꯀꯤꯖꯧ MLA Lm.Khoutena ꯌꯨꯝꯅꯥꯝ-ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯕ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯕꯗ ꯁꯄꯣꯔꯠ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯀꯨꯀꯤꯖꯧ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯂꯩꯕ MLA ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯊꯣꯝꯖꯤꯟꯗꯨꯅ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯆꯥꯎꯅ ꯃꯨꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯀꯨꯀꯤꯖꯧ ꯐꯨꯔꯨꯞꯀꯤ ꯅꯨꯄꯤꯁꯤꯡꯅ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨ ꯚꯥꯏꯐꯩ ꯋꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯕꯦꯅꯔ ꯃꯈꯥꯗꯅꯤ ꯍꯥꯏꯔꯤ꯫ ꯈꯣꯡꯖꯪꯂꯣꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯅ MLA Lm.Khoutegi ꯌꯨꯝꯗ ꯊꯣꯝꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒ ꯉꯥꯏꯍꯥꯛ ꯃꯨꯛꯅꯔꯕ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯈꯣꯡꯖꯪꯂꯣꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯕꯨ ꯇꯤꯌꯥꯔ ꯒ꯭ꯌꯥꯁꯁꯤꯡ ꯀꯥꯞꯇꯨꯅ ꯃꯈꯥ ꯇꯥꯅ MLA.Khoutegi ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯄ ꯉꯝꯍꯟꯗꯅ ꯇꯥꯟꯈꯥꯏꯈꯤ ꯍꯥꯏꯔꯤ꯫ ꯚꯥꯏꯐꯩ ꯋꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯑꯗꯨ MLA Lm.Khoutena ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯗ ꯁꯄꯣꯔꯠ ꯇꯧꯈꯤꯕ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯎꯠꯄ ꯈꯣꯡꯖꯪ ꯑꯃꯅꯤ, MLAꯗ ꯊꯝꯈꯤꯕ ꯊꯥꯖꯕꯁꯤꯡ ꯃꯥꯡꯍꯜꯂꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯝꯍꯦꯟꯕ ꯀꯨꯀꯤꯁꯤꯡꯒꯤ ꯁꯔꯩ ꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞ KKLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯃꯇꯝ ꯁꯥꯡꯅ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯨꯛꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ PR ꯊꯝꯗꯨꯅ ꯂꯩꯔꯝꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ PR ꯔꯤꯚꯣꯛ ꯇꯧꯗꯨꯅ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯈ꯭ꯔꯦ꯫ PRꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯝꯕ ꯑꯗꯨ ꯀꯣꯛꯇꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯁꯦꯡꯕ ꯂꯩꯉꯥꯛꯂꯣꯟ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯝꯗꯝꯁꯤꯗ ꯄꯨꯔꯛꯂꯒꯅꯤ ꯆꯦꯠꯅ ꯊꯥꯖꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯤꯗꯔꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯌꯥ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜꯗ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯂꯥꯛꯅꯕ ꯏꯟꯚꯥꯏꯠ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯂꯤꯗꯔꯒꯤ ꯏꯟꯚꯥꯏꯠ ꯑꯗꯨ ꯀꯨꯀꯤ ꯂꯨꯞ ꯈꯔꯅꯗꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯔꯤꯖꯦꯛ ꯇꯧꯔꯛꯂꯤ꯫ ꯃꯗꯨꯅ ꯂꯝꯍꯦꯟꯕ ꯀꯨꯀꯤꯁꯤꯡꯒꯤ ꯁꯔꯩ ꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯀꯨꯀꯤ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯈꯔꯅ ꯇꯥꯡꯈꯨꯜ ꯏꯆꯤꯟ ꯏꯅꯥꯎ ꯈꯔꯗ ꯐꯨ ꯆꯩꯕ ꯇꯧꯔꯨꯕꯗꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟꯒꯤ ꯈꯨꯜ ꯈꯔꯗ ꯅꯧꯍꯧꯅꯅ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯔꯛꯂꯤ꯫ ꯏꯔꯥꯡ ꯑꯁꯤꯕꯨ ꯑꯔꯥꯏꯕ ꯏꯔꯥꯡ ꯑꯃꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞ KKLꯅ ꯈꯟꯖꯩ꯫ ꯁꯩꯗꯥꯡꯕ ꯀꯨꯀꯤꯒꯤ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡ ꯊꯧꯗꯥ ꯀꯌꯥꯅ ꯉꯁꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯣꯏꯔꯛꯂꯤ꯫ ꯃꯁꯤ ꯃꯇꯝ ꯆꯥꯅ ꯂꯩꯉꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤ ꯍꯦꯟꯅ ꯀꯥꯡꯈꯣꯡ ꯆꯥꯏꯔꯛꯄ ꯌꯥꯏ꯫ ꯂꯝꯍꯦꯟꯕ ꯀꯨꯀꯤꯁꯤꯡꯒꯤ ꯁꯔꯩ ꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯕꯗꯤ ꯃꯁꯥꯒꯤ ꯃꯁꯛ ꯍꯧꯔꯛꯐꯝ ꯈꯪꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫
ngasisu maitai singna atoba purup kayabu nuksinana himinana bu honaduna lakle maitai singi idea of Manipur kanana thugai banau kanana yet banau aikogi miyamna loina khangnaraba wafamni maitai sing ngasisu apun malamdam amagi wakalda yellow purup kudimak ngasigi Manipur asigi machil manau Manipuri ngaktani khana hingle masana masabu Manipuri ni khanjadaba yellow purup oidaba immigrant kanglup kharana Manipur gi apunba saktam singnabadi KKL na khak yaba ngamloi ngasi phawba Kuki kanglup sina khanakidaba yengthina kidaba purup amata Manipur da leite Manipur dagi handoktuna tongan tonbe state ki purup singasu singnaduna talaiba kanglup ni matang matam sana lamhenba kanglup ase warak watem duna state ki lenga ama lai haibadu mayek sana khan gadabani lorena KKL na matam supa apunma Manipur amadi yellow purup kayagi yaifanaba khanjaduna talaiba lup amane handak litan gi thodokta awaba nanglaba yellow mi tangkul isil inaw sena nangliba awabada KKL na thamo sena saruk yazari haina supongdurakle Assam Rifle na senduna New Kaitel Manbida Maitega Kukiga puna football sanaminakhre Sanabagi fambaktadi kanglup kinungainadaba natraga yeknaba haiba ama leite muknarambasing hantahanba ngami haibadu 13 suba battalion Assam Rifles na senduna New Kaitel Manbigi Foothill Football Tournament 2026 ta maiki amasung Kuki gi team puna football sanaminakhre mapan suba sector Assam Rifles ki mityeng makada Harmony Through Football haiba pandamda pangthokpa football tournament aduda state asida khundariba puru kaya gi team 12 na saruk yaki Kanglup masel gi marakta leiriba thajanadaba sing sana khonabagi khuthangda amuk hana thajaba thamnaduna ingtapalamdam ama ohenabagi pandamda tournament ase pangthokpane hairi kumja 2023 gi May 3 da Kanglup ki irang tolakraba matungda ngasi ihan hanba oina tournament asigi final match da Kuki amasung Maitai gi team sing puna sanaminaki Kanglup anigi miyoi sing amana amagi makada sangthok chaksin tawba yadana leirakrabasu sanabungdadi makal amatagi aki akang yaudana sanaki ngasi sanakiba final match da New Kaitel Manbina Haibung FC bu Fanjal manga anida maithiba piduna winner oiki Todo hendokna puning singsinba yaba thawong ama haiba taragadi sahi ahumrom hana sunabagi tawdok thokiba Kanglup anigi miyoi sing puna paminaraga football match yengkiba adunei pungja kharadi football masana na maram oiraga Kanglup anigi nungsinadaba wakalon punuma kauthoknaki tournament asida saruk yabagi matangda Kanglup anigi sanaroi singna harauba phongdokhibaga loinena sanabagi khudangda manadaba wakalon punuma kuanba ngamlagani haina phongdoknaki football tournament adugi saru ama oina Kanglup anigi miyoi singna tongan tonba cultural event kaya supangthokki natki phijol setuna masa masagi oiba natki jagoi saduna harau tayamba phongdoknaki Kangpopi district amasung Impal West ka tainabada leiba Kaitel Manbida Maitai Kuki Rongmai Naga amasung Nepali na singba tongan tongan bapuruk ki miyoi kaya puna khunaminaribane haukiba matam khara napak tanabagi fibamda leirurabasu tournament asina Kanglup masel nungsi chanana leiminahanabagi anobu khongtang ama oire haina suphongdurakle Mihat pasing puthok triba phawba asi baksang lauroi JC ngasi ayuk pung 9 makai taba matamda Eastern United Sporting Club Telaugi ground da January 13 dagi thiba khangdana leiraklaba waribam Dayananda LS ibungo Maitai sei kunapan apokpa waribam moduma gol Maitai Telau mayai lekai Imphal East February 3 ki nungthil pung 2 makai taba matamda Nongren awang lekai dagi haibri makong haina khangnaba turelda singnaningai oiba mawngda asibaksang oina phangkhibagi mayokta JC ama semduna mihat pasing puthoku loinana dandi pibiu haiduna lengakta thamki lengakna karigumba mihat pasing pung 13 gi manungda puthokpa ngamdrabadi asiba haksang lauroi loinana mihat pasing puthoktriba phawba akanba khongjang changsilagani haina JC gi convener mangalam thangjamna akanba wafam thamlakle